ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯅꯤꯁꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯤꯗꯥꯏꯗ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯈꯟꯅꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯊꯕꯛ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯣꯠꯅꯍꯟꯅꯤꯡꯕ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯅꯥꯎꯔꯣꯜ ꯌꯥꯝꯅ ꯈꯨꯕ ꯃꯔꯝꯅ ꯃꯤꯅ ꯃꯈꯣꯏ ꯑꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯃꯥꯟꯅꯕ ꯃꯥꯜꯂꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯕꯁꯨ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯈꯔ ꯈꯦꯠꯅꯩ꯫ ꯃꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯜꯂꯤ꯫ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯟꯕ ꯊꯕꯛ ꯑꯁꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯁꯨꯕ ꯊꯕꯛ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯇꯜꯂꯕꯁꯨ ꯃꯕꯣꯛꯅ ꯁꯨꯔ ꯅꯣꯝꯂꯒ ꯇꯥꯜꯂꯒ ꯃꯈꯣꯏꯅ ꯆꯥꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯕꯣꯛꯅ ꯇꯥꯟꯕꯤꯔꯝꯕ ꯄꯨꯝꯕꯁꯨ ꯑꯁꯨꯝ ꯆꯥꯊꯣꯛꯈꯤꯕꯅ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯆꯥꯅꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯍꯦꯜꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯍꯦꯟꯅ ꯁꯨꯅꯤꯡꯗꯕ ꯍꯦꯟꯖꯤꯟꯕ, ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯞꯄꯒꯤ ꯃꯔꯝ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯈꯣꯏꯅ ꯊꯕꯛꯀꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯥꯠꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯂꯥꯠꯆꯔꯒ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯒ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨꯁꯨ ꯀꯩꯁꯨ ꯑꯣꯏꯗꯅ ꯈꯜꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯇꯥꯟꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯁꯤꯟꯕꯅ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛꯁꯪꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯛ ꯆꯥꯔꯤ꯫ ꯑꯗꯨꯝꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯏ, ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯇꯥꯆꯧꯅ ꯑꯣꯏꯅ ꯊꯣꯡꯐꯝ ꯊꯣꯛꯏ"꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯆꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅꯁꯨ ꯇꯜꯂꯤ, ꯑꯉꯥꯡꯅꯤꯅ ꯑꯗꯨ ꯌꯥꯝ ꯇꯜꯂꯗꯤ ꯃꯤ ꯑꯣꯏꯕ ꯉꯝꯃꯔꯣꯏꯅꯦ ꯅꯪꯕꯨ"꯫ "ꯇꯥꯆꯧꯗꯤ ꯇꯟꯗ꯭ꯔꯤꯁꯤꯔꯣ? ꯑꯁꯦꯡꯕꯗꯗꯤ ꯇꯥꯆꯧꯅ ꯑꯍꯜꯅꯤ, ꯊꯕꯛ ꯄꯨꯝꯕ ꯇꯥꯆꯧꯅ ꯂꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ"꯫ "ꯏꯁ, ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯅꯣꯏꯅ ꯂꯣꯏ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦ, ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯑꯍꯜꯅꯤ, ꯑꯗꯨꯅ ꯑꯩꯅ ꯄꯣꯊꯥꯔꯒ ꯂꯩꯒꯗꯕ, ꯈꯪꯂꯕ? ꯑꯕꯣꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯕꯣꯛꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏꯕ ꯇꯥꯆꯧ? ꯑꯕꯣꯛꯅ ꯂꯣꯏ ꯍꯣꯠꯅꯩꯗꯨꯗꯤ"꯫ "ꯑꯕꯣꯛꯇꯤ ꯌꯥꯝꯅ ꯁꯤꯡꯉꯤꯗꯨꯗꯤ, ꯑꯗꯨꯒꯤꯅꯤ"꯫ "ꯑꯗꯨꯗꯤ ꯇꯥꯆꯧꯅ ꯊꯕꯛ ꯁꯨꯗ꯭ꯔꯤꯁꯤꯗꯤ ꯇꯥꯆꯧꯅ ꯄꯪꯕꯒꯤ ꯇꯥꯔꯦ"꯫ "ꯑꯩꯅ ꯄꯪꯕꯒꯤ ꯅꯠꯇꯦꯅꯦ ꯇꯣꯝꯕ, ꯑꯕꯣꯛꯀ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯕꯣꯛꯅ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯤ, ꯑꯗꯨꯅ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗꯒꯤ ꯁꯤꯡꯕ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤꯅꯦ"꯫ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯔꯩ ꯑꯗꯨ ꯑꯁꯨꯝ ꯇꯥꯔꯝꯂꯒ ꯌꯥꯏꯃꯅ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯉꯔꯥꯡ ꯊꯣꯡꯕꯗ ꯆꯦꯡ ꯌꯥꯝꯅ ꯂꯩꯍꯧꯗ꯭ꯔꯕꯅꯤ, ꯅꯣꯏꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯍꯌꯦꯡ ꯊꯣꯡꯅꯕ ꯆꯦꯡꯕꯨ ꯂꯩꯔꯕꯣ"꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯌꯨꯛ ꯐꯥꯎꯕꯒꯤꯗꯤ ꯀꯣꯟꯅꯅꯤ, ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯣꯟꯅꯔꯔꯣꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯆꯧ"꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ, "ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ, ꯊꯣꯛꯄ ꯂꯥꯛꯆꯔꯅꯤ, ꯆꯦꯡꯗꯨꯕꯨ ꯑꯩꯅ ꯖꯥꯗꯨ ꯇꯧꯔꯒ ꯊꯣꯛꯍꯟꯕ ꯉꯝꯕ꯭ꯔꯣ"꯫ "ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕ, ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤꯅꯦ"꯫ ꯌꯥꯏꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯌꯥꯝꯕ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ, ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯁꯤ ꯉꯁꯤꯒꯤꯁꯤ ꯍꯥꯟꯅ ꯆꯥꯔꯣ, ꯍꯌꯦꯡꯅ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ, ꯃꯤꯕꯨ ꯍꯦꯛꯇ ꯆꯔꯥ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ? ꯉꯁꯤꯒꯤꯁꯤ ꯍꯥꯟꯅ ꯆꯥꯔꯣ"꯫ "ꯑꯦ, ꯌꯥꯔꯣꯏꯗ ꯇꯥꯆꯧ, ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩꯅꯣ, ꯆꯥꯅꯕ ꯂꯩꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯜꯂꯦ, ꯍꯦꯟꯗꯅ ꯋꯥꯗꯣ ꯈꯟꯅꯁꯦ ꯍꯥꯏꯕꯅꯤ, ꯆꯔꯥ ꯍꯦꯜꯂꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ, ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯈ꯭ꯔꯁꯦ ꯍꯥꯏꯔꯣ"꯫ "ꯍꯩꯃꯥ, ꯑꯩ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯈ꯭ꯔꯁꯤꯗꯤ ꯍꯥꯏꯗꯦꯗꯅ, ꯃꯤꯕꯨ ꯅꯣꯡꯃ ꯆꯔꯥ ꯍꯦꯛꯇ ꯍꯦꯜꯂꯒ ꯍꯦꯛꯇ ꯁꯤꯅꯕ꯭ꯔꯣ, ꯍꯥ? ꯑꯗꯨꯕꯨꯕ ꯀꯩꯅꯣ, ꯆꯥꯅꯕꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ, ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯣꯏꯀꯣ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯇꯥꯆꯧꯅ ꯁꯤꯟꯕꯤꯌꯨ"꯫ "ꯀꯔꯤ, ꯆꯥꯅꯕ ꯊꯣꯛꯍꯟꯕꯕꯨ ꯑꯩꯅ ꯍꯦꯛꯇ ꯊꯣꯛꯑꯣ ꯍꯥꯏꯔꯒ ꯉꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯍꯥ? ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯜꯂꯤ ꯃꯌꯥꯝꯁꯦ, ꯁꯤꯗꯤ ꯇꯥꯆꯧꯅ ꯑꯍꯜꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯇꯥꯆꯧ"꯫ "ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ,
hayeng thokpa mai laksani. Ngasigi sakse nganglingayda puk thalawdaba tare. Chak puk thanaba hana amta sahugisi. Makoy ahum adu pulap chak adu sakri. Mathangi ayuk adudi mayam bahalna chak thongbagi pali tai. Makoy ahum masi chak thongba phawba lawtanaba hemanbadagi magi pali nairaga chak thonglibani. Ayuk adudi chak thongba loiraduna chak chakri sengsu loikri. Nungthildu phawba makoy ahumdu kaishu khalamdi. Adubu numidang wairam yoksilakpadudagidi makoy ahumna numidang kari sagani haibasida loina khanaraklami. Mangolgi suridani magi nungaiba mawongda lebak makhaduda loina phammi aduga wari sanari. Mayam bahalduna khitang matha saba khonphamda hairei. Is numidangdi sum tasilei. Kamai tongna side. Chingsu ngasai loikre. Is matha saiba side. Chara hinba tarabo ibu torishibo. Atombadudi tumina lei adubu yaimadudi mayambana matha sama tawdu uraga hairei. Kaino hujik tawduisibu tasaw bu ngarang thokmo lakjasani na haibadaine kaino hujik laktoi thokpusibo. Aidi hujitagi hauna hairibisini ko aidi chara hinba ngamoihe. Chara hinbado ai yawaiba chak yam lami. Aduna ko aidi chara hinba ngamoi. Tasaw nangna phanamsilo. Nangi thokpa haibado karino nangi thokpado lahalo. Aidi chara hinba sungamoy haisini ko. Magi wadu taraga mayambaduna khara saurap tawna hairei. Kokna kok sabane yaima nangna marolama. Chara hinba bu kanan pamge. Nangda nati aisu chara hiningde chap manai. Atombasu hinba pamamoy. Kaino aisu khanba yabo khalamdi khalidana. Sida pangangda ngangsilei wane. Aina hainingdana haibrusibo. Sigumbasidi tasawna sinbigadabu natro. Cheng leitabagi awabase abok lairingaidadi khanglamdabani. Tasawna thabak kitang suradi ngasi aikhoina ngangli mayamse kangamdabsu yai. Thabak suba yamna talabanina hawjikte aikhoisu chanab leitabagi pulap matha saba yawri. Is thabak suba talibisibu ai khaktaro ha nabanisu ai dona loina napangal sarubu natro. Noinisu suraga yumsi pusilakpa yaina. Naban siyam tanba mini haina khangabani. Is aduga ingoda thabak suningdaba atanba kasu hai atanba ka tahaladana. Makoy anigi marei adu taningdraduna ngasai makai tumi leiramba manang nupa tumbaduna khanaba khamba oina hairei. Kainoda cheng leitabagi asam matha saringaisida khanaba sangibo noyanibo. Mareido amta lepo. Kaino tawba yabado amta tahause. Natradi aikhoi ngasi soida chara hinba tare. Mayamba ahaldun hairei. Kaino ne tawba yaba harisibo. Kaino tawdoribsibo. Koka saidai. Numina sum tasilakpane. Aina marolama bu sumsu silakpane. Asidi soidana chara hinduniyabo. Yaimaduna mu hairei. Is taso aidi chara hinba ngamoy ko. Aidi ngamoy haisini. Yare sina ikhoisu chara hinba aido pamdi kaisu. Kaino tawba yabado nang sukhalo. Chara hinba ngamoy haidana kaplaga leiraga sanamdo thuloi khangro. Upai leide leitradi si soidana chara hini se khoi hu. Mayam bahalduna hairakpani manaw nupa tombaduna mu hairei. Tasaw ine tombi hoida haipet hangogera. Numisu sum tasilei. Hujik phawbo kamai tawduno. Sum kamai tawduno na sum leiradi soidana chara helani. Aduna ine tombi hoida haipetang hangubuduna hena phadaw mali tasaw. Kaino wane aina hangludoribasibo. Kari haina sana piyo haidino. Hek unabu kuding thabak suba yam tali haidana. Aingoda adum nganglaga laibuda pini. Aduda aina kamaina sana piyo da haiduno. Upai leitradi haiba taidana. Chara hindu sarukpudi haipet hairubudana phatro. Pirak kadari basando. Maduna pukka thanka taw malida. Sak zadra siyani. Hek phambadagi nganglakpaduna hayeng nongan phawba nganglakpra khangpote. Gyan ga tadida. Asi hairaga mayamba ahaldu nganglaga thokse. Makoy anidu mayamba ahalduda yenglaga lehawi. Asawbaduna lambida sum chali. Ine tombi hoida satpagi wakaldi leiti. Maramdi chanaba piraklabasu ine tombi da nganglakpa sairakpadu mahak taba yamna talli. Adubu
ꯃꯥꯅ ꯃꯈꯣꯡ ꯑꯗꯨꯗꯤ ꯊꯥꯡꯕ ꯂꯦꯞꯂꯝꯗꯦ ꯋꯥꯈꯜꯗꯁꯨ ꯃꯊꯟꯇ ꯁꯠꯅ ꯁꯠꯅ ꯈꯜꯂꯤ ꯑꯩꯕꯨ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯂꯗꯤ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯑꯩ ꯃꯣꯏꯗ ꯆꯠꯄ ꯇꯜꯂꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯀꯅꯤ ꯅꯨꯃꯤꯠꯁꯨ ꯁꯨꯝ ꯇꯥꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯕꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕ꯭ꯔꯅꯦ ꯏꯅꯦ ꯇꯣꯝꯕꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯩꯕꯨ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯑꯗꯨꯝ ꯍꯪꯉꯨꯔꯁꯤꯔꯅꯦ ꯇꯜꯂꯤꯗ ꯈꯣꯟꯊꯤ ꯆꯥꯕꯗ ꯅꯠꯇꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯅꯕ ꯇꯧꯔꯣ ꯀꯥꯏꯅꯒ ꯊꯕꯛ ꯄꯤꯁꯤꯜꯂꯗꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯊꯕꯛ ꯇꯧꯕ ꯇꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯅꯤ ꯀꯅꯥꯗ ꯍꯪꯅꯤ ꯑꯩ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯁꯦ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕ ꯏꯪꯈꯣꯜꯗꯨꯗ ꯃꯔꯤ ꯆꯠꯂꯒ ꯍꯧꯔꯤꯕ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤꯗꯨ ꯂꯥꯞꯅ ꯎꯔꯦ ꯃꯅꯥꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯋꯥ ꯍꯧꯅ ꯍꯧꯅ ꯉꯥꯡꯂꯤ ꯏꯁ ꯃꯥꯏꯔꯦꯟꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯤꯅ ꯄꯥꯟꯅꯗ꯭ꯔꯤꯉꯩꯗꯗꯤ ꯑꯃꯠꯇ ꯍꯦꯛ ꯄꯥꯜꯂꯣꯏꯗꯕꯅꯤ ꯃꯤꯅ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯅꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯅꯍꯥꯟ ꯑꯝꯇ ꯄꯨꯊꯣꯛꯀꯦ ꯇꯧꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯆꯥꯅꯕ ꯑꯃꯈꯛꯇ ꯍꯦꯛ ꯍꯦꯛꯇꯤ ꯇꯧꯕꯅꯤ ꯏꯁ ꯁꯤ ꯑꯣꯏꯅ ꯍꯦꯛꯑꯁꯤꯔꯥ ꯈꯔ ꯄꯤꯛꯏ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯆꯧꯕ ꯂꯣꯏꯅ ꯎꯏ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯏ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯃꯥꯏꯔꯦꯟ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯎꯔꯦ ꯑꯗꯨ ꯎꯕꯗ ꯑꯆꯧꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤꯗꯨꯁꯨ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯄꯣꯂꯥꯡ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯃꯥꯏꯔꯦꯟ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯌꯦ ꯋꯥꯅꯤ ꯁꯤꯕꯣ ꯍꯩꯃꯥ ꯐꯖꯩꯅꯦꯍꯦ ꯁꯤꯗꯤ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯍꯦꯛꯇꯨꯅ ꯄꯨꯔꯒꯦ ꯌꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤ ꯍꯦꯛꯇꯧ ꯐꯥꯎꯕ ꯍꯦꯛ ꯄꯥꯝꯃꯨꯔꯦꯅꯦ ꯑꯩꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯦꯛꯂꯁꯤꯔꯅꯦ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯗ ꯍꯦꯛꯂꯒꯦꯗ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯦꯛꯂꯛꯄꯅꯤ ꯍꯥꯏꯔꯒ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯍꯦꯛꯇ ꯌꯣꯜꯂꯒ ꯂꯣꯏꯔꯦ ꯐꯖꯩ ꯋꯥꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯆꯥꯅꯕꯁꯤꯅ ꯑꯁꯤꯒꯤ ꯈꯔ ꯄꯤꯛꯊꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯅꯥꯀꯟꯗ ꯄꯥꯜꯂꯝꯕ ꯃꯥꯏꯔꯦꯟ ꯑꯃ ꯍꯦꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯑꯁꯤꯒꯤ ꯑꯆꯧꯕꯁꯤꯗꯤ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯁꯣꯏꯗꯅ ꯄꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯣꯂꯥꯡ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯅ ꯃꯥꯏꯔꯦꯟ ꯑꯆꯧꯕꯗꯨ ꯐꯖꯩ ꯐꯖꯩ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯁꯣꯜꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯇꯥꯔꯤꯕ ꯑꯆꯧꯕꯗꯨ ꯇꯞꯅ ꯏꯪꯈꯣꯜ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯑꯗꯨ ꯌꯦꯡꯉꯤ ꯇꯁꯦꯡꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯆꯧꯕ ꯋꯥꯊꯟꯗ ꯈꯜꯂꯤ ꯏꯁ ꯆꯥꯎꯏꯅꯦ ꯁꯤꯗꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯔꯗꯤ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯈꯣꯟꯊꯤ ꯆꯥꯕꯁꯨ ꯇꯜꯂꯤ ꯆꯔꯥ ꯍꯦꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯛ ꯌꯦꯠꯇ ꯂꯩ ꯂꯩꯗꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯆꯧꯕ ꯈꯨꯅꯤꯡ ꯍꯥꯏꯔꯞ ꯀꯥꯡꯈꯠꯂꯒ ꯑꯃꯨꯛ ꯏꯃꯨꯡ ꯂꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯤ ꯑꯃꯇ ꯎꯗ꯭ꯔꯕꯗꯨꯗꯗꯤ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕꯗ ꯋꯥꯁꯥꯅ ꯇꯧꯔꯒ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯗ ꯃꯀꯣꯛ ꯂꯤꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯥꯏꯔꯦꯟ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯏꯔꯦꯟ ꯑꯆꯧꯕꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯌꯥꯝ ꯇꯞꯅ ꯍꯦꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯁꯝꯕꯜ ꯑꯗꯨ ꯑꯃꯨꯛ ꯂꯤꯠꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯗꯒꯤ ꯑꯗꯨꯛ ꯆꯥꯎ ꯃꯥꯏꯔꯦꯟ ꯑꯗꯨ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯉꯁꯥꯏ ꯐꯝꯍꯧꯕ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯒꯤ ꯐꯤꯕꯝꯗꯨ ꯍꯣꯡꯂꯝꯗ꯭ꯔꯤ ꯑꯆꯧꯕ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯃꯌꯥꯝꯕꯅ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯏꯉꯛꯉꯛꯅ ꯌꯦꯡꯂꯝꯂꯒ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯆꯧꯕ ꯃꯥꯅ ꯍꯦꯛꯂꯛꯄ ꯃꯥꯏꯔꯦꯟ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯊꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯥꯏꯔꯦꯟꯗꯨ ꯎꯔꯤ ꯌꯥꯏꯃꯗꯨ ꯃꯥꯏꯔꯦꯟꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯏꯅꯦ ꯇꯣꯝꯕꯤꯗ ꯄꯤꯔꯤꯔꯣ ꯁꯤꯕꯣ ꯑꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯏꯍꯦ ꯇꯥꯆꯧ ꯊꯣꯛꯈꯤꯕꯁꯨ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯀꯥꯏꯗꯅꯣ ꯁꯤꯕꯣ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯑꯔꯣꯏ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤꯅꯣ ꯏꯃꯥꯕꯨ ꯏꯃꯣꯏꯅꯨ ꯍꯣꯏꯗꯒꯤꯅꯤ ꯂꯝꯕꯤ ꯅꯥꯀꯟꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕꯗꯣ ꯑꯣꯍꯣ ꯂꯝꯕꯤ ꯅꯥꯀꯟꯒꯤꯗꯣ ꯑꯧ ꯑꯗꯨꯗꯣ ꯑꯩꯅ ꯁꯤ ꯄꯨꯔꯗꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤꯗꯤ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯑꯁꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯆꯔꯥꯗꯤ ꯍꯦꯜꯂꯔꯣꯏꯗꯅ ꯑꯣ ꯆꯔꯥ ꯍꯦꯟꯗꯅꯕ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯛꯏꯅꯦ ꯍꯨꯔꯥꯜꯂ ꯀꯩꯗꯧꯔꯒꯦ ꯍꯨꯔꯥꯟꯕ ꯄꯣꯠꯅꯤ ꯅꯪ ꯆꯥꯎꯔꯅꯨꯗꯅ ꯑꯦ
ꯑꯩ ꯆꯥꯔꯣꯏꯒ ꯍꯥꯏꯗꯦꯀꯣ ꯀꯩꯗꯧꯔꯒꯦ ꯆꯨꯝꯅ ꯁꯨꯝ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯅꯤꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯋꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯟꯊꯠꯂꯒ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯑꯩꯅ ꯁꯤ ꯄꯨꯔꯛꯂꯕꯅꯤꯅ ꯐꯨꯠꯄꯗꯨꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯐꯨꯠꯂꯣ ꯑꯌꯨꯛꯁꯨ ꯑꯩꯅ ꯊꯣꯡꯕꯤꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕꯁꯨ ꯑꯩꯅ ꯄꯨꯔꯛꯏ ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣꯝ ꯐꯨꯠꯂꯣ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯗꯤ ꯑꯩꯒꯤ ꯄꯂꯤ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯇꯣꯝꯕ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯣ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯦ ꯉꯔꯥꯡ ꯑꯩꯅ ꯊꯣꯡꯉꯤꯗꯨꯗꯤ ꯇꯥꯆꯧ ꯄꯥꯂꯤ ꯀꯥꯏꯅꯔꯗꯤ ꯑꯗꯨꯝ ꯐꯔꯛ ꯇꯥꯔꯒ ꯂꯩꯔꯅꯤ ꯑꯗꯨꯅ ꯇꯥꯆꯧ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ ꯑꯩꯅꯁꯨ ꯆꯥꯅꯕ ꯄꯨꯔꯛꯏ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯊꯣꯡꯉꯨ ꯀꯩꯗꯧꯒꯦ ꯄꯥꯂꯤ ꯀꯥꯏꯅꯒꯨꯝꯁꯤ ꯇꯥꯆꯧ ꯑꯗꯨꯝ ꯊꯣꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯑꯆꯧꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯑꯥꯏ ꯑꯩꯅ ꯆꯥꯅꯕꯁꯨ ꯄꯨꯔꯛꯏ ꯑꯗꯨꯒ ꯊꯣꯡꯕꯁꯨ ꯑꯩꯉꯣꯟꯗ ꯊꯣꯡꯍꯟꯗꯧꯔꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯃꯥꯏꯔꯦꯟ ꯇꯪꯈꯥꯏꯗꯨ ꯐꯨꯠꯂꯒ ꯆꯥꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯁꯨ ꯃꯥꯏꯔꯦꯟꯗꯨ ꯐꯨꯠꯂꯒ ꯆꯥꯃꯤꯟꯅꯩ ꯃꯈꯣꯏꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯆꯥꯔꯤꯉꯩ ꯃꯇꯝꯗꯅꯤ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯅ ꯀꯃꯥꯏ ꯇꯧꯕ ꯑꯆꯧꯕꯅ ꯅꯨꯃꯤꯗꯥꯡꯒꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯛꯄ ꯑꯃꯨꯛ ꯂꯥꯛꯆꯅꯤ ꯍꯧꯖꯤꯛ ꯆꯥꯔꯤꯗꯣ ꯑꯗꯨꯝ ꯆꯥꯎ ꯉꯔꯥꯡꯁꯨ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯀꯅꯥ ꯍꯣꯏꯗ ꯆꯠꯂꯒ ꯍꯨꯔꯥꯟꯗꯣꯏꯅꯣ ꯑꯗꯣ ꯃꯈꯣꯏꯅꯤꯁꯨ ꯂꯥꯛꯀꯦ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯗꯤ ꯄꯣꯠꯇꯣ ꯈꯔ ꯌꯥꯝ ꯄꯨꯔꯛꯄꯁꯨ ꯌꯥꯏꯗꯅ ꯍꯩ ꯃꯤ ꯇꯥꯔꯤ ꯅꯪꯕꯣ ꯈꯔ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯑꯇꯣꯝꯕꯅ ꯌꯥꯏ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯈꯟꯅꯁꯤ ꯆꯥꯔꯤꯗꯣ ꯍꯥꯟꯅ ꯆꯥꯔꯣ ꯌꯥꯏꯃꯁꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯅꯨꯃꯤꯠꯁꯨ ꯈꯤꯇꯪ ꯂꯩꯊꯔꯛꯄ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯅꯦ ꯇꯣꯝꯕꯤꯅ ꯃꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯂꯝꯕꯤꯗꯨꯗ ꯄꯨꯂꯞ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯂꯤꯉꯩꯗ ꯂꯝꯕꯤꯗ ꯉꯔꯥꯡ ꯑꯆꯧꯕꯅ ꯃꯥꯏꯔꯦꯟ ꯍꯨꯔꯥꯜꯂꯨꯕ ꯏꯃꯥꯕꯣꯛ ꯏꯃꯣꯏꯅꯨꯗꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯗ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯥꯏꯔꯦꯟ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎꯗꯨ ꯇꯝꯃꯤ ꯑꯩꯅꯅꯦ ꯍꯦꯛꯀꯦ ꯇꯧꯔꯝꯂꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯝ ꯍꯦꯛꯂꯒꯦ ꯑꯗꯨ ꯈꯟꯗꯅꯅꯦ ꯊꯝꯂꯝꯂꯤꯕ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯍꯦꯛꯀꯦ ꯇꯧꯕ ꯀꯥꯟꯗꯗꯤ ꯂꯩꯔꯝꯗ꯭ꯔꯕꯒꯤ ꯋꯥꯅꯤꯁꯦ ꯏꯁ ꯑꯩꯗꯤ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇꯨꯗ ꯁꯥꯎꯅꯤꯡꯕꯅ ꯀꯔꯤꯅꯣ ꯂꯩꯀꯥꯏꯗ ꯐꯥꯎꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯅꯤ ꯀꯩꯒꯤꯁꯨ ꯁꯥꯎꯅꯤꯡꯂꯣꯏ ꯑꯩꯒꯤ ꯃꯥꯏꯔꯦꯟꯗꯣ ꯂꯩꯀꯥꯏꯗ ꯍꯥꯎꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯃꯥꯏꯔꯦꯟꯗꯨꯗꯤꯅꯦ ꯌꯥꯝꯅꯁꯨ ꯆꯥꯎꯋꯦꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯉꯔꯥꯡ ꯑꯗꯨꯝ ꯍꯦꯛꯆꯔꯝꯂꯗꯤꯅꯅꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯒ ꯂꯩꯔꯦꯗꯅ ꯑꯩ ꯏꯃꯣꯏꯅꯨꯅ ꯋꯥ ꯉꯥꯡꯂꯒ ꯆꯠꯈꯤꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯏꯃꯣꯏꯅꯨꯅ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔ ꯃꯇꯝꯗ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥꯕꯨ ꯏꯃꯣꯏꯅꯨꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯥꯏꯔꯦꯟꯗꯣ ꯎꯕꯅꯤ ꯀꯥꯏꯅ ꯈꯪꯉꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯨꯛꯇꯗ ꯍꯥꯠꯈꯤꯒꯗꯕꯒꯤ ꯃꯑꯣꯡꯅꯤ ꯌꯥꯏꯃꯅ ꯌꯥꯔꯦꯍꯦ ꯀꯔꯤꯅꯣꯅꯦ ꯂꯝꯕꯤꯁꯤꯗ ꯃꯤꯅ ꯑꯃꯨꯛ ꯇꯥꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯑꯃꯨꯛ ꯗꯁꯥ ꯇꯥꯗꯅ ꯑꯆꯧꯕꯅ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯑꯇꯣꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯣꯝꯕꯅ ꯂꯦꯞꯈꯤꯕꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯂꯛꯏ ꯑꯇꯣꯝꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯣꯝꯕꯅ ꯌꯦꯡꯂꯤꯕꯗꯨꯗ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯂꯩꯃꯒꯤ ꯏꯪꯈꯣꯜꯗꯅꯤ ꯂꯩ ꯃꯁꯤ ꯃꯆꯥ ꯌꯥꯎꯗꯦ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯍꯥꯛ ꯃꯊꯟꯇ ꯂꯩ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅ ꯏꯪꯈꯣꯜꯗꯨ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯄꯨꯝꯁꯪ ꯍꯦꯛ ꯁꯪꯉꯤ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯕꯣꯛ ꯂꯩꯃꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯄꯨꯝꯁꯪ ꯁꯪꯉꯤ ꯏꯁ ꯀꯣꯕꯤ ꯂꯩꯒꯁꯤꯗꯤ ꯕꯥ ꯌꯦꯡꯕꯗꯗ ꯄꯨꯛ ꯊꯜꯂꯤ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯆꯧꯕꯅ ꯌꯥꯏꯃꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯂꯥꯎ ꯊꯥꯔꯛꯏ ꯍꯩ ꯃꯤ ꯇꯥꯅꯤ ꯅꯪꯕꯣ ꯁꯤ ꯃꯆꯤ ꯌꯥꯎꯗꯅ ꯂꯥꯎ ꯑꯗꯨꯒꯤ ꯋꯥꯗꯣ ꯌꯨꯝꯗ ꯇꯞꯅ ꯈꯟꯅꯒꯗꯧ ꯋꯥꯅꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯡꯂꯒ ꯏꯅꯦꯇꯣꯝꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯌꯨꯝ ꯌꯧꯕꯒ ꯐꯝꯕꯗꯒꯤ ꯍꯧꯔꯦ ꯏꯅꯦꯇꯣꯝꯕꯤꯅ ꯉꯥꯡꯂꯛꯄꯁꯤ ꯅꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯆꯥꯔꯤꯒꯦ ꯅꯣꯡꯃꯇ ꯊꯕꯛ ꯁꯨꯕꯁꯨ ꯎꯗꯦ ꯏꯪꯈꯣꯜ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯕꯨ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯅ ꯍꯣꯠꯅꯕꯗꯅꯦ ꯇꯧꯁꯤꯁꯨ ꯐꯥꯔꯣꯏꯗꯕ ꯍꯥ ꯀꯔꯤꯒꯤ ꯄꯣꯠ ꯐꯔꯣꯏꯗꯒꯦ ꯂꯧ ꯁꯨꯕ ꯇꯜꯂꯤ ꯏꯪꯈꯣꯜ ꯁꯨꯕ ꯇꯜꯂꯤ ꯍꯥꯏꯔꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗꯪꯗꯤ ꯉꯥ ꯈꯔ ꯑꯗꯨꯝ ꯊꯥꯗꯕꯁꯨ ꯌꯥꯏ ꯐꯅꯌꯥꯝꯅ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯅꯤꯅꯤ ꯂꯩꯔꯤꯕꯗꯣ
ꯁꯖꯤ ꯈꯔ ꯈꯔ ꯄꯥꯜꯂꯒ ꯊꯥꯗꯔꯒ ꯂꯣꯏꯔꯦ ꯅꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯇꯧꯔꯒꯅꯣ ꯅꯣꯏꯅ ꯆꯥꯗꯣꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯁꯦꯜ ꯊꯨꯝ ꯖꯣꯝ ꯖꯣꯝ ꯊꯣꯛꯇꯅ ꯅꯣꯏꯕꯨ ꯊꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯜꯂꯨ ꯈꯔ ꯂꯩꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯤ ꯁꯨꯕ ꯅꯣꯝꯕꯅ ꯇꯜꯂꯤꯕ ꯈꯨꯜ ꯑꯁꯤꯗ ꯁꯨꯕ ꯇꯜꯂꯤꯕꯁꯦ ꯅꯈꯣꯏ ꯅꯆꯤꯟ-ꯅꯥꯎ ꯑꯍꯨꯝ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏꯅ ꯌꯨꯝꯁꯦ ꯈꯔ ꯁꯦꯟꯅꯅꯤꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯀꯣꯝꯗꯅ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯅꯤ ꯍꯥꯏꯕꯁꯨ ꯑꯉꯥꯡꯋꯣ ꯀꯩꯊꯦꯜꯋꯣ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯩꯁꯨ ꯊꯕꯛꯁꯦ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄ ꯅꯠꯇꯦ ꯑꯩꯅꯒ ꯈꯔ ꯆꯤꯟꯕꯅꯦ ꯅꯣꯏꯅꯒ ꯈꯔ ꯇꯟꯕꯅꯦ ꯌꯦꯡꯁꯤꯟꯕ ꯃꯇꯝ ꯁꯪꯗꯕꯁꯤꯅꯅꯦ ꯅꯣꯏ ꯍꯔꯥꯎꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯇꯁꯦꯡꯕꯗꯤ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯈꯣꯏ ꯅꯁꯥꯅ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯅꯣꯏꯁꯤꯗꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯦ ꯇꯣꯝꯕꯤꯗꯨ ꯁ꯭ꯋꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯕꯁꯦ ꯅꯣꯏꯅ ꯑꯗꯨꯝ ꯁꯤꯟꯕ ꯐꯔꯦ ꯇꯣꯛꯑꯣ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯣ ꯅꯣꯏꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯝꯅ ꯇꯞꯅ ꯍꯪꯂꯛꯄꯗꯨꯗ ꯑꯆꯧꯕꯗꯨ ꯃꯀꯣꯛ ꯈꯔ ꯅꯣꯟꯊꯔꯒ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯏꯪꯈꯣꯜꯗꯣ ꯅꯥꯄꯤ ꯁꯦꯡꯗꯣꯛꯄ ꯍꯧꯔꯒꯦ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨꯗꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯕꯥꯁꯟꯗꯨ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯃꯛꯇꯗ ꯏꯅꯦ ꯇꯣꯝꯕꯤꯗꯨ ꯑꯗꯨꯃꯛ ꯉꯥꯡꯂꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯅꯗꯤ ꯇꯧꯀꯣ ꯅꯪ ꯅꯁꯥꯅ ꯈꯪꯅꯗꯤ ꯇꯧ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯎ ꯆꯥꯎꯈꯩ ꯆꯩ ꯄꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯅ ꯀꯔꯤ ꯆꯥꯔꯤꯕ ꯑꯕꯣꯛꯅ ꯊꯅꯝꯕ ꯐꯧ ꯈꯔ ꯑꯗꯨ ꯆꯥꯕꯅꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯔꯤꯕ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯉꯁꯤ ꯂꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯐꯔꯦ ꯑꯩꯉꯣꯟꯗꯒꯤ ꯆꯦꯡ ꯈꯔ ꯄꯨꯈ꯭ꯔꯣ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛ ꯈꯔ ꯆꯤꯜꯂꯤ ꯅꯣꯏ ꯏꯪꯈꯣꯜꯗꯣ ꯁꯦꯡꯗꯤ ꯁꯦꯡꯗꯣꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯦ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯆꯦꯡ ꯈꯔ ꯄꯨꯊꯣꯔꯛꯏ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯟ ꯈꯔ ꯇꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯍꯥꯏꯕꯗꯣ ꯇꯥꯆꯧ ꯇꯧꯀꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯩ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯉꯝꯃꯣꯏ ꯏꯁ ꯆꯦꯡꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯄꯤꯔꯛꯏꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛꯅ ꯑꯌꯨꯛꯀꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯤ ꯀꯩꯅꯣ ꯌꯥꯏꯃꯅ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎꯒꯤ ꯊꯣꯛꯄꯁꯤꯗꯤꯕꯀꯣ ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯏ ꯑꯆꯧꯕꯅ ꯌꯥꯔꯤꯁꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡꯅ ꯑꯁꯤ ꯆꯥꯔꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯗꯣ ꯑꯗꯨꯗ ꯑꯕꯣꯛ ꯂꯩꯃꯒꯤ ꯏꯪꯈꯣꯜꯗ ꯍꯦꯛꯇ ꯆꯪꯂꯁꯤ ꯃꯥꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯕꯅꯤꯅ ꯉꯟꯇꯥ ꯇꯨꯝꯃꯝꯒꯅꯤ ꯃꯃꯤꯠꯁꯨ ꯎꯕꯗ ꯋꯥꯔꯅꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯣ ꯍꯦꯛꯇ ꯆꯠꯂꯁꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯗꯨ ꯌꯥꯏꯃꯒꯤ ꯄꯥꯂꯤ ꯇꯥꯕ ꯃꯔꯝꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯇꯨꯝꯗꯕꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯏꯃꯨꯡ ꯄꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯆꯠꯂꯁꯦ ꯀꯅꯥꯝꯇꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯦ ꯌꯥꯝ ꯊꯦꯡꯉꯗꯤ ꯊꯣꯛꯄꯗꯣ ꯑꯃꯨꯛ ꯀꯤꯖꯩꯌꯦꯕ ꯅꯪ ꯌꯥꯝ ꯀꯤꯅꯤꯅ ꯍꯧꯖꯤꯛ ꯇꯨꯝꯗꯕ ꯃꯤ ꯌꯥꯎꯔꯝꯂꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯤ ꯃꯌꯥꯝ ꯆꯪꯂꯒ ꯐꯨꯗꯨꯅ ꯁꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗ꯭ꯔꯤꯅ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗꯕꯨ ꯇꯨꯝꯗꯕ ꯂꯩꯔꯝꯗꯣꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯃꯀꯨ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯗꯕꯤ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯣꯏꯅꯤꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗꯅ ꯑꯃꯨꯛ ꯃꯔꯩ ꯇꯧꯔꯛꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯏ ꯊꯥꯕꯜꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯟꯗ꯭ꯔꯕꯁꯨ ꯏꯅꯥꯛꯇ ꯂꯩꯕ ꯃꯤꯗꯤ ꯑꯗꯨ ꯎꯕ ꯐꯪꯏ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯃꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯂꯒ ꯆꯠꯄꯗ ꯇꯣꯝꯕꯗꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯌꯥꯝꯕ ꯑꯅꯤ ꯇꯨꯁꯤꯜꯂꯛꯏ ꯑꯇꯣꯝꯕꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯌꯥꯏꯃꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯨꯁꯤꯟꯕꯗꯨꯅ ꯏꯪꯈꯣꯜꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯂꯩꯔꯤꯕ ꯏꯔꯝ ꯃꯆꯥ ꯑꯆꯣꯠꯄꯗꯨꯗ ꯄꯨꯂꯞ ꯇꯥꯁꯤꯜꯂꯤ ꯑꯆꯧꯕꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯈꯣꯜ ꯑꯗꯨ ꯌꯥꯝ ꯄꯤꯛꯊꯔꯒ ꯍꯥꯏꯔꯛꯏ ꯅꯃꯤꯠꯇꯨ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯃꯈꯣꯜ ꯊꯣꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ
ꯏꯁꯥꯒꯁꯤꯗꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯤꯕꯨ ꯌꯦꯡꯉꯨ ꯁꯤꯕꯣ ꯌꯥꯏꯃꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯊꯣꯛꯍꯧꯔꯁꯤꯔ ꯍꯦꯛ ꯆꯪꯉꯛꯄꯒ ꯈꯨꯗꯤ ꯍꯥꯟꯅ ꯊꯤꯔꯒ ꯇꯨꯁꯤꯜꯂꯤ ꯀꯩꯅꯣꯝ ꯊꯣꯛꯇꯧ ꯃꯥꯜꯂꯦ ꯇꯥꯆꯧ ꯊꯣꯛꯕꯅ ꯐꯔꯅꯤꯕ ꯁꯤꯗꯤ ꯑꯇꯣꯝꯕꯅ ꯀꯩꯅꯣꯍꯦ ꯁꯣꯏꯕꯒꯤ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯟꯕꯁꯤꯒꯤꯁꯨ ꯀꯤꯔꯤ ꯃꯥꯜꯂꯦ ꯍꯧꯒꯠꯂꯨꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯗꯨ ꯐꯠ ꯍꯧꯒꯠꯂꯤ ꯃꯈꯣꯏꯅꯤꯁꯨ ꯍꯧꯒꯠꯂꯒ ꯀꯣꯕꯤ ꯊꯥꯔꯤꯕꯗꯣꯝꯗ ꯂꯥꯛꯏ ꯌꯥꯏꯃꯅ ꯀꯣꯕꯤꯁꯤꯗꯤ ꯐꯖꯩꯌꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯍꯥꯏꯔꯝꯕꯗꯒꯤ ꯈꯪꯂꯥꯎꯃꯨꯛ ꯂꯥꯎꯔꯛꯏ ꯑꯌꯣ ꯑꯆꯤ ꯇꯦꯔꯥ ꯀꯛꯆꯤꯡꯅꯤꯅꯦ ꯁꯤꯅꯕꯨ ꯀꯥꯏꯗꯒꯤ ꯑꯆꯧꯕꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯗꯤ ꯃꯤ ꯁꯣꯏꯗ ꯊꯣꯛꯂꯛꯑꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯑꯇꯣꯝꯕꯅ ꯅꯣꯛꯃꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯣꯏꯃ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯅꯣ ꯇꯥꯆꯧ ꯑꯩꯅꯤ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯌꯧꯔꯦ ꯀꯩꯅꯣ ꯑꯩꯅ ꯎꯔꯦꯗꯤ ꯌꯥꯏꯃꯅ ꯀꯩꯅꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯏꯇꯧ ꯇꯧꯏꯀꯣ ꯇꯝꯅꯔꯤꯕ ꯀꯩꯗ ꯑꯣꯏꯔꯖꯥꯠꯅꯣ ꯑꯇꯣꯝꯕꯅ ꯌꯥꯔꯦ ꯄꯛꯇꯦ ꯀꯥꯏ ꯇꯝꯅꯕꯗꯣ ꯁꯨꯝ ꯂꯩꯊꯔꯒ ꯊꯦꯡꯅꯕꯅꯤ ꯀꯣꯕꯤꯁꯦ ꯑꯗꯨꯝ ꯍꯦꯛꯒ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯕꯤꯗꯨ ꯍꯦꯛꯀꯦ ꯇꯧꯕꯗ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯀꯣꯕꯤꯗꯨꯗ ꯅꯈꯨꯠꯅ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯠ ꯐꯠ ꯌꯦꯡꯅꯩ ꯀꯩꯅꯣ ꯁꯤꯒꯤꯗꯣ ꯌꯥꯏꯃꯅ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯗ ꯌꯥꯔꯁꯦ ꯐꯠ ꯀꯣꯕꯤꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯒ ꯑꯆꯧꯕꯒꯅ ꯀꯣꯕꯤꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯃꯥꯔꯒ ꯐꯨꯏ ꯌꯥꯏꯃꯁꯨ ꯌꯥꯝꯅ ꯊꯨꯅ ꯀꯣꯕꯤꯗꯨ ꯃꯥꯁꯨ ꯌꯥꯎꯅ ꯐꯨꯏ ꯃꯄꯥꯡꯒꯜꯗꯤ ꯁꯥꯃꯨꯒꯨꯝꯅ ꯀꯟꯕ ꯑꯣꯏꯕꯅꯤꯅ ꯀꯣꯕꯤ ꯐꯨꯛꯄꯗꯨ ꯃꯇꯝ ꯌꯥꯝꯅ ꯆꯪꯗꯦ ꯑꯇꯣꯝꯕꯅ ꯅꯣꯛꯂꯒ ꯃꯃꯥꯏ ꯑꯣꯟꯈꯠꯂꯛꯇꯨꯅ ꯌꯥꯏꯃꯔꯣꯝꯗ ꯌꯦꯡꯂꯛꯄꯗ ꯌꯥꯏꯃꯗꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯃꯉꯥꯜ ꯅꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯂꯝꯕꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯂꯥꯎꯔꯛꯏ ꯑꯣꯏꯃ ꯇꯥꯆꯧ ꯕꯨꯠ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯃꯈꯣꯏꯁꯨ ꯎꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯗ ꯄꯥꯏꯔꯤꯕ ꯀꯣꯕꯤꯗꯨ ꯄꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯜꯂꯛꯏ ꯂꯥꯎꯕꯁꯨ ꯌꯥꯗ ꯌꯥꯏꯃꯗꯨꯗꯤ ꯀꯤꯕꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯦꯜꯂꯛꯂꯕꯅꯤ ꯃꯈꯣꯏꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯃꯉꯥꯜ ꯅꯥꯏꯕꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯣꯕꯤꯗꯨꯗꯤ ꯊꯥꯗꯣꯛꯇꯦ ꯑꯆꯧꯕꯅ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨ ꯋꯥ ꯑꯝꯇ ꯈꯨꯝꯗꯦ ꯑꯆꯧꯕ ꯑꯃꯨꯛꯀ ꯍꯟꯖꯤꯟ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯔꯤꯕꯗ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯦꯞꯄꯤ ꯃꯉꯥꯜ ꯅꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯈꯣꯏ ꯅꯁꯥꯅ ꯐꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯁꯥꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯍꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯈꯣꯏꯕꯨ ꯎꯗꯕ꯭ꯔꯥ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ ꯃꯉꯥꯜ ꯅꯥꯏꯕꯤ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯇꯣꯝꯕꯅ ꯍꯪꯂꯛꯏ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯊꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯍꯥꯛ ꯑꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯥꯠꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯃꯈꯣꯏꯅꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯃꯥꯜꯂꯤ ꯅꯨꯄꯤꯗꯨ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯃꯥꯅ ꯂꯦꯞꯄ ꯃꯐꯝꯁꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯉꯥꯜ ꯑꯃ ꯅꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯀꯣꯛ ꯉꯛ ꯈꯨꯗꯥꯡ ꯂꯩ ꯄꯔꯦꯡꯅ ꯁꯅꯥ ꯂꯩꯇꯦꯡ ꯀꯌꯥꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯤꯡꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯩ ꯈꯪꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯔꯣꯏ ꯊꯥꯖꯗꯕꯗꯨꯅ ꯉꯁꯤ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯟꯕ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ ꯃꯤꯑꯣꯏꯕꯗꯤ ꯊꯕꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ ꯅꯈꯣꯏꯒꯤ ꯑꯁꯤꯒꯤ ꯑꯍꯤꯡꯅꯤ ꯅꯣꯡꯌꯥꯏꯅꯤ ꯈꯪꯗꯕ ꯊꯕꯛ ꯑꯁꯤꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯂꯥꯛꯂꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ ꯐꯪꯒꯗꯧꯔꯤꯕꯁꯦ ꯅꯈꯣꯏ ꯅꯁꯥꯅ ꯋꯥꯈꯜ ꯈꯟꯗꯕ꯭ꯔꯥ ꯑꯇꯣꯝꯕꯅ ꯍꯪꯂꯛꯏ ꯅꯍꯥꯛ ꯑꯁꯤ ꯑꯁꯦꯡꯕꯔꯥ ꯑꯗꯨꯒ
ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤꯕꯅꯣ? ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯣꯛꯂꯒ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯦꯡꯕꯅꯤ, ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯈꯪꯂꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯑꯩꯒꯤꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯑꯩꯒꯤ ꯂꯩꯐꯝꯅꯤ, ꯑꯩꯒꯤ ꯁꯥꯟꯅꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯕꯁꯦ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯃꯨ, ꯃꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯆꯨꯝꯕꯅꯤ, ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯍꯌꯦꯡ ꯎꯔꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯛꯄ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯝꯂꯝꯂꯒꯗꯣꯏꯕ? ꯅꯣꯏꯅ ꯍꯨꯔꯥꯟꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤ, ꯑꯗꯨꯒ ꯄꯣꯠꯇꯨ ꯊꯅꯝꯂꯣ ꯍꯥꯏꯕꯗ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯣ ꯅꯃꯤꯠꯇ ꯎꯔꯤ꯫ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯕꯗꯤ ꯄꯣꯠ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨ ꯐꯥꯎꯕ ꯌꯧꯅ ꯃꯁꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯆꯥꯎꯍꯜꯂꯛꯂꯤꯕ ꯄꯣꯠ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯣꯛꯇ ꯂꯣꯏꯅ ꯆꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯨꯗꯕꯅ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯁꯨ ꯅꯁꯥꯒꯤ ꯂꯝ ꯂꯩꯔꯤ, ꯅꯁꯥꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤ, ꯅꯈꯣꯏ ꯀꯔꯤ ꯋꯥꯠꯂꯤ? ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯇꯟꯕꯗꯨꯅ ꯅꯈꯣꯏꯅ ꯁꯔ ꯅꯁꯥꯁꯦ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯅꯣꯔꯣꯒꯤ ꯀꯣꯝ ꯑꯗꯨꯗ ꯆꯤꯡꯊꯖꯔꯦ ꯍꯥꯏꯕ ꯃꯁꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯁꯨ ꯇꯥꯏꯕꯪꯒꯤ ꯅꯤꯌꯣꯝ ꯀꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩ ꯂꯦꯞꯂꯕꯅꯤ, ꯃꯔꯝꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯆꯠꯊꯍꯟꯅꯤꯡꯗꯦ꯫ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯑꯄꯤꯛꯄ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯑꯆꯧꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯈꯨꯔꯨꯈꯨꯗ ꯀꯨꯟꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯒꯤ ꯀꯣꯕꯤꯗꯨ ꯊꯥꯗꯈ꯭ꯔꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯖꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯆꯪꯖꯔꯛꯂꯕꯗ ꯑꯩꯅ ꯀꯔꯝꯅ ꯅꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯒꯅꯤ? ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯅꯤꯖꯒꯦ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯅꯈꯣꯏꯅ ꯄꯥꯎ ꯁꯟꯗꯣꯔꯛꯀꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯆꯔꯣꯏ ꯏꯃꯥ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯔꯣꯏ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯗꯨꯗꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯄꯣꯊꯥꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯊꯕꯛ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯏꯅꯦꯇꯣꯝꯕꯤꯁꯨ ꯑꯌꯨꯛꯇ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕꯗꯨ ꯌꯥꯎꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯆꯥꯛ ꯑꯗꯨ ꯄꯨꯂꯞ ꯆꯥꯎꯔꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯗꯤ ꯂꯩꯃꯒꯤ ꯏꯪꯈꯣꯜ ꯌꯧꯔꯛꯄꯗ ꯏꯪꯉꯛꯏ꯫ ꯉꯔꯥꯡ ꯃꯈꯣꯏꯅ ꯐꯨꯛꯇꯣꯛꯂꯝꯕ ꯀꯣꯕꯤꯗꯨ ꯀꯩꯁꯨ ꯇꯧꯈꯤꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯥꯟꯅꯗꯧꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯅꯗꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯁꯦꯡꯕ ꯂꯩ ꯍꯥꯏꯕꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯅ ꯈꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯏꯅꯦꯇꯣꯝꯕꯤꯗ ꯐꯥꯎꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯑꯇꯟꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯉꯝꯕ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯨꯔꯥꯟꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ, ꯊꯕꯛꯇ ꯃꯈꯣꯏ ꯃꯁꯦꯜ ꯂꯧꯇꯥꯟꯅꯕꯗꯨꯁꯨ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨꯁꯨ ꯌꯥꯝꯅ ꯂꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯦꯜ ꯇꯥꯟꯖꯔꯤ, ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯆꯝꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯈꯤꯔꯝꯃꯤ꯫